Pauche de Yimpum Oibamaro Pau Karab de Tojari. Minuthong da Assam Rifles Transit came the Bomb pokhaibada amasokle. Bomb pokhaibadu PREPAK pro nani claim tourkkhre. Impal Police Station ki manung chana riba Minuthong da Assam Rifles Transit came gi gate. Santri post ngarang nupidang pung 3 minute yang khairum taba adwaida. Basakang da music na bomb amablang cindra pokhaibada aire. Bomb pokhaibada thoudok adu da mafam adu da santri tariba sifoi bimol roi koba personal ama sokhnkhiba aire. Aduba haujuk maki oinadi thoudok adugi matangda Assam Rifles ki bakidagidi asengba report ama phangdorak palaitre. Nakalammaromda thoudok adugi matangda lona thingkhraba People's Revolutionary Party of Laibk Progressive PREPAK Pro ki Assistant Publicity Secretary TIS ising chawna khudek piutan homecoming ceremony drama da piba khudolni aina claim tawragle. Claim ki serol adun makhatara duna hai Minuthong manaki AR ki transit came da pokhaibadu PREPAK Pro gi Cobra Task Force CTF na pangthokiba thabak nei aire. Thabak asina thoidok na IOF ta akan basa phobi bangam loi khange adubo makhoi de society piba ngambi aibod bane. Sokhnkhiba homecoming drama adu kanaroi takpane. Ngasi malem gi khwai gi pangal kalaba USA matam amada malem gi ani subal lanjau da mangjin thadun access power bu maithiba pikhe. Cold War ki matam dasu USA block na Soviet Union ki kinthan basungam khe adubo pikraba lebak Vietnam da maithiba pangkhibada natana ahujiksu Afghanistan da maithirak tura karamba mongda USA ki maijop tara lanphamdagi andongna ba thorang tawri aire. Nakalamarom da education asi ojaga satra sing khaktagi uhensi maduna soidana maipa kani beren. Kumza lising ani kuntra mga phawa ki marungda National Education Policy lising ani kun mapung phara implement tawnaba nongmagi over National Education Policy ki matangda khanna nei nabagi thoram ama Impal East ki Palace Compound liba City Convention da pangthokre. Ngasi ki khanna nei nabagi thoram adu Chief Minister N Biren haikibada Education Department ka mari leina bat laya ki official singna talab khak ngaiduna matam len bagi thabak khosu tawbi ganu aina apil tawkhre. Ngasi ki thoram adu Chief Minister na makha tana phangthokibada khunai asi Chaukhonaba amadi achumba maikaida punaba khonabada education na lawriba maroiba adu khangna sahi kunthra ka mari ki manungda kunthra mari ki matungda education policy asi nauna semkhibane. Policy asi state government na mapung phana adopt tawduna anuba policy ki kanaba lahuba mathau tai. Magna makha taraduna haikibada education minister na visit chatpadu nataba school sing class haukraba matung kari tawribagi aibasi hafta gi natrana thagi oja sing aduga interaction tawba pambagi suggestion tawkhe. Communication gap laibadagi ojasu ojan thokpa mantri su mantri na thokpa haidun lairibasi tokse education asi ojaga satra sing khaktagi ohense adu werbadi education asi soidana maipa kani aike. Ngasi ki thorum adu da deputy CM Joy Kumar amadi education minister S Rajen loinana MLA sing amadi makok thongba official sing jauna stakeholder sing su saruyake barakasi da NB college manung da sang bayaroi haiduna khongjang Thomjinkhre. Naurem Birahari College Contract Pomgi College Manungi Sarang Nabaket Laiduna Maheiroi Sing Tangdu Laitana Mahitamba Pangdriba Papa College Asige Ariba Amadi Anuba Governing Body Sing College Maning to Sang Bayaroi Aiduna Khongjang Thomjinkhre Waitun Dagi Contract Pom Awang Laikai Papa the Ladiba Nupi Lup Sing Amade Club Sing Pulaga College Gate to Sokhnkhiba Khongjang Adula Sarwaya Kibi Nupi Amada Pangdokibada Naurem Birahari College Ki Oina Principal Sintok Sinjin Jauda Ladiba Wathok Sing College Ki Maheiroi amadi authority ga janaba amma buraktriba phawa governing body anauba amadi ariba animak amada college asida sangbigano haribo wafam asi thawaida batarabadi thoganing da thongdok ke tholakpa yai aina su phangdokhi aire atopa pau amadana Parikhya da Aranba toubasing cheirak pinaba chapchaba panel law ama semgadabani DESAM Manipur lengak na Parikhya da Aranba toubasing cheirak pinaba chapchaba panel law ama semgadabani Masida lengak asina ngasi pabu semdana leiba asi Laibk thibani aina Democratic Students Alliance of Manipur DESAM ki General Secretary Laisang Them lamyan bana phangdorakle ngasi kwa kaithil da leiba DESAM ki office da pangthokiba pawgi mifam amada mahakna hai lamdam asida school class amadi 12 ki examination sing da Aranba tawkiba question leak ohen bana sing ba thoudok sing thokiba laikre asigamba kaya asida ki DESAM na Aranba tawriba sing cheirak pinaba panel law ama semu aina lengak ta taksinuna lakhe Maduda Education Minister Jauna Bari Lena Basingna appreciate Tokiba Laikre Adubo Ngasi Baba Kari Mata Torok Tab Asilai Tibane Panel Law Asiba Siamnaba Hokiba Sahi Lising Ani Kungi Agastara Matoida Manipur Human Rights Commission da Lup Asina Case Ama Register Tokiba Laike
Madu Commission Asina proceeding Chatadunagasi final hearing lawyer Bamadong, Panel Law Semnabalangaki Marila Navasing the recommendation order Pikre. Asigumba Commission Asiga Kongtang Asibus Lupasina Takat Pongdoge, Parikhya da Aranba Tauribasing Asi Panel Law Semnabahonabagaloidana, Karnataka Education Act 1983 as Amendment 2017 Dugi. As Amendment 2017 Dagi reference Lauragalamdam Asida Parikhya da Aranba Tauribasing cheirak pinaba, Law Semnaba Yangsen Bio. DESAM na panel law semna na bathamle wafam asi sahi asigi me tha da pangthokani aina panari ba bosem amadi kosem na lower class 10 amade 12 ke examination asigi mangone la lengak na semgadabani masida thin thaduna leibagi mathau tade aike Mamata Banerjee gi Hakchang gi phibam khudongthiningai oidre party gi losing basing election commission ga unana ba sem sakhre West Bengal ki minister Mamata Banerjee gi Hakchang gi phibam khudongthiningai oidre aina bhag par laying liba SSKM hospital ki doctor nga si phangdokhre doctor na makata na phangdokhibada Trinamool Congress ki losing bi asi CT scanner singba ahen test kya laudna makata na mahaki asok pasing adu kay yamna sokhibano haibadu khangdokhi gani aike ngarang atheng bada han bigi on test to bada mahaki oigi khongning makhong ngaksam amasung yet ki lengbana singba yawba mafum khara da sok patheng na kibane mahaki oigi khongning da Fluster to bagaloina ngasi ayuk I ki test kaya tawkhre ain doctor singaba khatana phangdoki bane ngarang numidak lusing bi asibaleng na begidam member mapana sabat team amaso state government na sengki balai khre panbaya badi state asiki minister asi lagliba general assembly ga mari leinana ngarang nandigram da campaign pangthok lingeda masak khangda basing da tungdagi ilakpadagi laimai da tuduna makhong amadi makhwang da soki bane mak ngarang nandigram assembly dagi election ki contest tawna begidam nomination file tawki bane Maragasida party asigi lusing ba Perta Chatterjee na phangdokibada se minister da attack sathaba asigi matang election commission ko unaduna pokatkani aikre party asina thoudok asigi matang da atopa party khara da maral siba sulai bane ningsing bajai state asigi assembly election march kun mapandagi auraga phase ni pan thokna pangthokna ba sem sabak loina nambe adida vote masing thiga dori bane covid 19 ki case Henggatlakpadagi Nagpur da amuk hanna lockdown thangkhre Maharashtra da COVID-19 ki case masing Henggatlakpadagi cheirak state asigi legak na Nagpur da March tara mangadagi March kun mathoi phawba lockdown thamna bawari plaukhre adu banungti gi sangdaba yatraba essential service sengi oinadi komthokani aire state asigi legak na oirak na phiphiba masi yenglaga ngarang no bidangsu Kailan Dombi Valley amadi Nandurabbar district da karifu thamkibane Maragasida haukiba pung kun mari asida laina asigi case lising kuni thoi charipanya khai mari thengnaduna Laibk asigi oina haukiba thamakai asida khwaidagi basing Henggatpa numit oire nauna miyoi chama kuntaruk siduna apunwa sikiba masing lakamaga lising yakini pan chamaga mafumapan Thomjinkhre atopa pau amadana Laibk thiba thoudok Amada Maheiroi kuntare sikhre Jum sagaisa numit ki nubidang da Indonesia ki Java Island da Maheiroi puba bus ama Turenda tasin bata mama mapa yauna Maheiroi kuntraga mapan hingauraga Maheiroi kuntare na sikibane Manang nakpat local gi miyoi singna bi kanbagi thabak kanna sathaki amade hingauba sing adu manak nakpa hospital da pokatun laiganage thoudok adu matau karamna thokibanu aibadu chap chana khangbangam khidrabasu lambi phattaba amadi bus adu kanglon chana test tawdabagi maram oiramba yai haina haire BJP ki MLA taragani thoi disqualification tawnaba Congress ki MLA singna Bharat ki president unagadawre Congress na BJP ki MLA taragani thoi disqualification tauna bagi damakta hausi Congress MLA ki mohut singna mihu singna Bharat ki president akan mamong da taksin gadawre masi ki damakta ngarang Rashtrapati Bhavan da Congress MLA singi mihut na Bharat ki President Ramnath Kovind unaba appointment launa ba pisin ki ba aiba general adu receive tawkhre aire pausi asina phangba paugi mathuk ina di pisin ki ba general adu da AICC ki in charge Manipur oiriba Bhakta Charan Das MP Mallikarjun Kharge MP Ambika Soni MP Defender Singh Uda MP Jairam Ramesh Vivek Tankha Shakti Sinha Gohen Amadi Atai MP Kyana Khuye Pigi Pawasina Hai Hiram Asiki Matang Manipur government ki appointment launa ba khona bada governor ki maikedi ki karigumba wafam amata phangorktri haire parliamentary secretary oina hapki ba BJP ki MLA taragani thoi ki mathakta disqualification tawna ba dakshinaba CLP ki lusing ba amadi hana Minister O Ibubi MPCC ki President Govindas Kon Thaujam amade Congress ki MLA kaya hauzik Delhi da leiribane Nakalamarom da Parliamentary Secretary taragani thoi disqualification tauna Supreme Court dasu takani aina Manipur Pradesh Congress Committee ki President Govindas Kon Thaujam phangdokhe basu laikhrabane
aroibada content singa sike maruiba pau khara asiba pawdam jariba Manipur local news YouTube channel amadi Facebook page asidagi yengbi bupna muputhaga sari channel asina domda kanarbadi subscribe to video version subscribe to video mulina like and share to wasu kawi unu pramappo amuka na thaga sari